ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯑꯍꯨꯝ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯜ ꯑꯃꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯜ ꯂꯃꯟ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯃꯇꯤ ꯀꯧꯏ, ꯑꯗꯨꯒ ꯌꯥꯏꯃ ꯑꯗꯨꯅ ꯃꯥꯂꯥ ꯀꯧꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕꯅꯤꯅ ꯃꯁꯛꯁꯨ ꯑꯗꯨꯝ ꯈꯔ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯇꯣꯝꯕꯤ ꯊꯣꯏꯒꯤ ꯐꯖꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯌꯥꯝꯅ ꯐꯖꯩ꯫ ꯃꯆꯦ ꯑꯍꯜ ꯃꯇꯤꯗꯤ ꯑꯍꯜ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ, ꯑꯗꯨꯕు 마디 ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒ ꯀꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯦ ꯃꯇꯤꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯏ꯫ ꯃꯗꯨꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯄ ꯎꯏꯗ꯫ ꯃꯇꯤ ꯃꯅꯥꯎ ꯑꯅꯤꯅ ꯄꯨꯔꯛꯂꯤꯕ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯍꯩ ꯔꯥ ꯃꯌꯥꯝꯁꯤꯗꯤ, ꯀꯗꯥꯏꯗꯒꯤꯅꯣ? ꯃꯂꯥꯅ ꯍꯦꯛꯂꯛꯏꯅꯤ, ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ, ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯏ, ꯈꯔꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ, ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯀꯥꯟꯅꯗꯦ ꯊꯣꯏ, ꯁꯦꯝꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯌꯣꯜꯂꯨꯔꯁꯤ꯫ ꯉꯁꯤꯗꯤꯅꯦ ꯏꯆꯦ ꯅꯨꯡꯁꯤꯕꯤꯁꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯁꯤ꯫ ꯄꯤꯖꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯩ ꯔꯥ ꯆꯥꯝꯊꯣꯛꯂꯤ ꯑꯃꯗꯤ ꯈꯥꯏꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯀ ꯆꯥꯗꯈꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯁꯨ ꯃꯅꯥꯎ ꯑꯅꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯐꯤ ꯁꯥꯔꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅ ꯌꯣꯟꯕ ꯄꯣꯠꯇꯤ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ, ꯊꯨꯅ ꯂꯩꯈꯤꯕꯅ ꯍꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯇꯩ ꯀꯨꯏꯅ ꯉꯥꯏꯔꯤꯉꯩ ꯂꯩꯕꯤꯅꯕ ꯇꯧꯖꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯆꯥꯛꯅ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ, ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕ꯫ ꯑꯗꯨꯅꯤꯅꯦ, ꯑꯩꯗꯤꯅꯦ ꯌꯨꯝꯒꯤ ꯈꯟꯕꯗ ꯋꯥꯔꯦꯗ, ꯏꯆꯥꯁꯤꯡꯅꯒ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒ ꯃꯍꯩ ꯃꯁꯤꯡꯒꯁꯦ ꯇꯝꯍꯟꯕ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯍꯣꯏ, ꯃꯇꯝꯁꯦ ꯌꯥꯝꯅ ꯋꯥꯅꯔꯕꯅꯤ꯫ ꯇꯧꯕꯕꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯂꯣꯏꯅ ꯉꯥꯎꯅꯔꯦ꯫ ꯑꯗꯨꯅꯅꯤ, ꯂꯩꯖꯁꯅꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯩꯕꯤꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤꯗ꯫ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯌꯦꯡ ꯊꯣꯛꯄꯤꯔꯛꯇ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ, ꯃꯣꯏ ꯑꯅꯤ ꯍꯦꯛ ꯊꯣꯔꯛꯑꯕꯗꯤ ꯄꯣꯠꯁꯦ ꯑꯃꯠꯇ ꯁꯤꯠꯂꯔꯣꯏ꯫ ꯁꯤꯂꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ, ꯃꯆꯦꯗꯣ ꯌꯥꯝꯅ ꯐꯩ, ꯃꯅꯥꯎ ꯑꯅꯤꯒꯤ ꯈꯟꯕꯗ ꯆꯍꯤ 19 ꯁꯨꯔꯕꯁꯨꯅꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯅꯤ, ꯅꯨꯄꯥ ꯐꯥꯎꯕ ꯀꯣꯏꯗ꯭ꯔꯤ꯫ ꯇꯣꯝꯕꯤꯅ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯒꯤ ꯈꯟꯕꯤꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦꯗ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯉꯝꯅꯅꯕ, ꯏꯃꯨꯡꯒꯤ ꯉꯝꯅꯅꯕ, ꯃꯣꯏꯒꯤꯁꯨ ꯉꯝꯅꯅꯕ ꯃꯤꯒꯤ ꯈꯟꯗꯈꯩ ꯍꯣꯠꯅꯔꯤꯁꯤꯅꯤ꯫ ꯃꯣꯏꯁꯨ ꯈꯪꯂꯝꯒꯅꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯌꯣꯜꯂꯤ ꯍꯥꯏꯕꯁꯦ꯫ ꯉꯁꯤ ꯁꯦꯜ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯨꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯒ ꯂꯥꯟꯅ ꯍꯧꯅꯔꯅꯤ꯫ ꯐꯤꯁꯨ ꯁꯥꯗꯦꯗꯣ, ꯉꯁꯤꯒꯤ ꯆꯦꯡ ꯂꯩꯅꯅꯕ ꯐꯤꯕꯝ ꯆꯥꯔꯣꯏ, ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯈꯛꯇ ꯄꯨꯈꯤꯒꯦ, ꯍꯌꯦꯡ ꯁꯤꯡꯒꯦꯕ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯩꯁꯨ ꯂꯩꯇꯗꯅ ꯂꯩꯔꯤ, ꯍꯌꯦꯡꯁꯨ ꯇꯝꯕ ꯉꯝꯗꯦ, ꯀꯩꯝꯇ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ꯫ ꯏꯄꯨꯔꯣꯏꯕꯗꯣ ꯒ꯭ꯌꯥꯟꯗꯤ ꯇꯥꯏ, ꯑꯗꯣ ꯁꯦꯜꯗꯤ ꯊꯣꯛꯇꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯂꯥ ꯅꯣꯛꯂꯒ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯊꯕꯛꯇꯣ ꯀꯃꯥꯏ ꯇꯧꯔꯒꯦ? ꯅꯍꯥꯟꯃꯨꯛ ꯍꯥꯏꯅꯔꯨꯕꯗꯣ ꯌꯥꯔꯕ꯭ꯔꯣ? ꯑꯗꯨꯝ ꯍꯥꯏꯅꯈꯤ ꯍꯥꯏ, ꯑꯗꯣ ꯀꯩꯝꯇ ꯄꯥꯎ ꯇꯥꯗ꯭ꯔꯤ, ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯏꯔꯗꯤ ꯐꯒꯗꯕꯅꯤ, ꯑꯩꯗꯤꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯗꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯥꯗꯤ ꯈꯔ ꯍꯩꯕꯅꯤꯅ ꯃꯥꯡꯍꯟꯅꯤꯡꯗꯦ, ꯋꯥꯈꯩ ꯇꯝꯂꯒ ꯑꯔꯦꯝꯕꯗ ꯃꯥꯡꯕꯗꯣ ꯄꯥꯝꯃꯨꯏ꯫ ꯑꯣ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯇꯥꯡꯅ ꯊꯝꯃꯣ ꯇꯣꯝꯕꯤ, ꯑꯩꯒꯤꯗꯤ ꯌꯥꯗ꯭ꯔꯦ, ꯊꯕꯛꯁꯨ ꯌꯥꯗ꯭ꯔꯦ, ꯂꯥꯏꯔꯤꯛꯁꯨ ꯌꯥꯗ꯭ꯔꯦ, ꯑꯩꯁꯨ ꯌꯥꯗ꯭ꯔꯦ, ꯏꯆꯥꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯛꯂꯛꯑꯁꯤ, ꯌꯨꯝꯗꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯗ꯭ꯔꯤ, ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯒꯠꯅꯔꯝꯃꯅꯤ,
ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯈꯔ ꯊꯦꯡꯅ ꯍꯣꯠꯅꯒꯦꯅ ꯇꯧꯕꯅꯤ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯃꯂꯥ ꯑꯃꯗꯤ ꯊꯣꯏꯁꯨ ꯍꯔꯥꯎꯅ ꯍꯜꯂꯛꯏ. ꯃꯆꯦꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄꯗ ꯃꯈꯨꯠ ꯍꯥꯡꯂꯒ ꯂꯥꯛꯄꯗꯨꯗ ꯑꯗꯨꯝ ꯈꯪꯂꯤ ꯂꯣꯏꯅ ꯁꯤꯠꯂꯝꯂꯅꯤ ꯍꯥꯏꯕ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ. ꯏꯆꯦ ꯆꯥꯛ ꯊꯤꯔꯝꯃꯒꯦ. ꯃꯇꯤꯅ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯜ ꯃꯁꯤꯡ ꯄꯥꯔꯤ. ꯆꯦ ꯃꯂꯥ, ꯍꯥꯟꯅꯒꯤ ꯇꯨꯡꯁꯤꯟꯕꯗꯨꯒ ꯈꯔꯗꯤ ꯌꯥꯝꯈꯠꯂꯤ. ꯍꯟꯗꯛ ꯏꯆꯦꯒꯤ ꯀꯩꯅꯣꯝꯇ ꯂꯩꯕꯤꯁꯤꯗ. ꯃꯥꯒꯤꯗꯤ ꯐꯤ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗ ꯂꯩꯕꯤ. ꯃꯥꯒꯤꯗꯤ ꯁꯨꯛꯂꯩ ꯂꯩꯗꯦ. ꯍꯣꯏ, ꯊꯣꯏ, ꯑꯩꯁꯨ ꯈꯜꯂꯤꯅꯤ. ꯍꯟꯗꯛꯇꯤ ꯆꯦ ꯃꯇꯤꯒꯤ ꯀꯩꯅꯣꯝꯇ ꯂꯩꯕꯤꯔꯁꯤꯔꯥꯅ. ꯃꯥꯗꯤ ꯑꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ. ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯑꯃꯒ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃꯒ ꯂꯩꯕꯤꯔꯁꯤ. ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯂꯣꯟꯅ ꯄꯤꯁꯦꯕ. ꯑꯗꯨꯗꯤ ꯁꯦꯜꯁꯤ ꯌꯥꯝꯅ ꯈꯥꯏꯗꯣꯛꯍꯧꯔꯁꯤ. ꯇꯣꯉꯥꯟꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯊꯣꯛꯎꯅꯕ. ꯃꯂꯥꯅ, ꯄꯣꯠ ꯆꯩꯁꯦ ꯑꯩ ꯑꯣꯏꯅ ꯂꯩꯕ ꯆꯠꯂꯨꯔꯒꯦ. ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯨ. ꯑꯩꯁꯨ ꯀꯨꯏꯔꯛꯑꯣꯏꯗ. ꯑꯗꯨ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯍꯩ ꯍꯦꯛꯄꯗꯣ ꯆꯠꯊꯣꯛꯎꯔꯁꯤ. ꯍꯣꯏ ꯏꯆꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯦꯜ ꯈꯔ ꯈꯥꯏꯗꯣꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯆꯦ ꯑꯍꯜꯅ ꯐꯤ ꯁꯥꯔꯤ. ꯌꯥꯏꯃꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ. ꯃꯂꯥ, ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯆꯦ, ꯀꯩꯁꯨ ꯆꯠꯂꯣꯏꯗ. ꯏꯃꯥꯟꯅꯕꯤ ꯑꯃꯠꯇꯒ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯀꯨꯏꯔꯛꯑꯣꯏꯗ. ꯑꯗꯨ ꯍꯜꯂꯛꯑꯒ ꯍꯩ ꯍꯦꯛꯄꯗꯣ ꯆꯠꯂꯒꯦ. ꯍꯣꯏ. ꯍꯩ ꯍꯦꯛꯄꯗꯨꯕꯨꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯏꯗ. ꯉꯁꯤꯗꯤꯅꯦ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯣ. ꯉꯔꯥꯡꯁꯨ ꯁꯦල් ꯌꯥꯝꯅ ꯐꯪꯗꯗꯨꯗꯤ. ꯍꯣꯏ ꯏꯆꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯆꯠꯂꯒꯦ. ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯎꯈꯤꯒꯦ. ꯃꯂꯥꯗꯨ ꯆꯠꯈ꯭ꯔꯦ. ꯊꯣꯏ ꯑꯗꯨ ꯇꯥꯟꯅꯈꯤꯔꯝꯃꯤ. ꯆꯦ, ꯈꯔ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯔꯛꯎꯀꯣ. ꯍꯣꯏ, ꯂꯩꯔꯛꯀꯦ. ꯑꯗꯣ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯨ. ꯂꯪꯆꯥꯛꯀꯥꯗꯣ ꯆꯥꯛꯁꯤꯜꯂꯝꯃꯨ. ꯑꯩ ꯍꯜꯂꯛꯄꯗ ꯅꯪꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯛꯀꯦ. ꯍꯣꯏ ꯏꯆꯦ. ꯃꯂꯥꯁꯨ ꯆꯠꯈ꯭ꯔꯦ. ꯊꯣꯏꯁꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯏꯆꯦ, ꯂꯪꯆꯥꯛ ꯆꯥꯛꯀꯗꯕ ꯂꯩꯕ꯭ꯔꯣ? ꯑꯩ ꯆꯥꯛꯄꯤꯔꯛꯀꯦ. ꯌꯥꯔꯅꯤꯗ, ꯉꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯤ. ꯏꯆꯦꯅꯅꯦ ꯉꯔꯥꯡ ꯂꯣꯏꯅ ꯆꯥꯛꯁꯤꯜꯂꯤ. ꯅꯪ ꯑꯣꯏꯅ ꯄꯣꯊꯥꯖꯔꯣ. ꯊꯣꯏꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯊꯕꯛꯀ ꯀꯔꯤꯃꯠꯇ ꯇꯧꯅꯕ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯀꯣꯛꯀ ꯉꯥꯎꯔꯤ. ꯃꯆꯦ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯝꯕꯤ ꯐꯥꯎꯕꯗꯤ ꯈꯪꯕꯅꯤꯅ ꯑꯗꯨꯝ ꯃꯇꯣꯝꯇ ꯉꯥꯏꯍꯥꯛ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ. ꯑꯗꯨꯅ ꯐꯤꯔꯣꯜ ꯑꯃꯟꯕ ꯑꯗꯨ ꯍꯣꯡꯇꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯏꯆꯦ, ꯑꯩ ꯊꯕꯛꯁꯨ ꯑꯝꯇ ꯂꯩꯇꯦ. ꯀꯣꯛꯀ ꯉꯥꯎꯔꯤ. ꯂꯝꯕꯤꯁꯨ ꯈꯪꯉꯤ. ꯃꯤꯁꯨ ꯌꯥꯝꯅ ꯆꯠꯅꯩ. ꯑꯩ ꯉꯥꯏꯍꯥꯛꯇ ꯎꯃꯪꯗ ꯀꯥꯔꯨꯈꯤꯒꯦ. ꯏꯆꯦꯗꯤ ꯄꯥꯈꯠꯈ꯭ꯔꯦꯗ ꯅꯪꯅ ꯅꯇꯣꯝꯇ ꯆꯠꯀꯗꯧꯔꯤꯁꯦ. ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯅꯆꯦ ꯌꯥꯏꯃ ꯍꯜꯂꯛꯄ ꯉꯥꯏꯌꯨꯗ. ꯀꯨꯏꯔꯔꯣꯏ ꯍꯜꯂꯛꯑꯅꯤ. ꯃꯥꯒ ꯄꯨꯟꯅ ꯆꯠꯂꯨ. ꯅꯨꯄꯤ ꯅꯇꯣꯝꯇ ꯆꯠꯄꯗꯣ ꯏꯆꯦꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯈꯨꯜꯒꯤ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒ. ꯑꯗꯨꯒꯤꯕꯨ ꯑꯩꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯐꯥꯕ ꯉꯝꯗꯣꯏꯅꯣ? ꯑꯩ ꯎꯕꯗ ꯂꯣꯏꯅ ꯀꯤꯅꯔꯗꯕꯅꯤ. ꯀꯨꯏꯔꯣꯏꯕ, ꯉꯥꯛꯇꯪꯅꯤ. ꯐꯔꯦ. ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯗꯤ ꯊꯨꯅ ꯍꯜꯂꯛꯎ. ꯍꯣꯏ ꯏꯆꯦ. ꯑꯁꯨꯝꯅ ꯊꯣꯏꯗꯣ ꯍꯔꯥꯎꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯃꯂꯥꯁꯨ ꯃꯆꯦꯒꯤ ꯐꯖꯕ ꯐꯨꯔꯤꯠ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯂꯩꯕꯤꯔꯦ. ꯑꯗꯨꯒ ꯍꯜꯂꯛꯅꯕ ꯇꯧꯔꯤ. ꯎꯃꯪꯗ ꯆꯠꯈꯤꯕ ꯊꯣꯏꯁꯨ ꯌꯥꯎꯔꯤ. ꯃꯥꯗꯤ ꯍꯔꯥꯎꯅ ꯏꯁꯩꯒ ꯉꯪꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯂꯩ ꯑꯃ ꯍꯦꯛꯂꯒ ꯅꯥꯞꯄꯗ ꯆꯤꯜꯂꯝꯃꯤ. ꯑꯁꯨꯝ ꯍꯔꯥꯎꯅ ꯃꯍꯥꯛ ꯁꯦꯝ ꯑꯗꯨ ꯍꯦꯛꯂꯝꯃꯤ. ꯐꯖꯕ ꯃꯈꯩꯗꯤ ꯋꯥꯡꯅ ꯄꯥꯜꯂꯤ. ꯀꯥꯕꯁꯨ ꯐꯔꯛ ꯍꯦꯛꯇ. ꯑꯇꯥꯕ ꯈꯔ ꯈꯨꯜꯂꯤ. ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯉꯝꯕ ꯍꯦꯛꯂꯤ. ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ. ꯀꯨꯏꯗ꯭ꯔꯤ. ꯉꯥꯏꯍꯥꯛꯇꯕꯨ ꯁ꯭ꯋꯥꯏꯁꯦ ꯌꯦꯡꯈꯤꯒꯦ. ꯃꯇꯥꯏꯔꯣꯝꯗ ꯎꯔꯤꯕ ꯁꯝꯕꯜ ꯑꯁꯦ ꯀꯔꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯍꯥꯟꯃꯈꯩꯁꯨ ꯆꯪꯉꯨꯕꯒꯤ ꯇꯟꯖꯥ ꯂꯩꯇꯦ. ꯏꯆꯦꯒ ꯆꯠꯀꯗꯕꯁꯨ ꯃꯥꯗꯤ ꯊꯕꯛ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯁꯨꯛꯐꯪ ꯐꯪꯗꯦ. ꯑꯩꯕꯨ ꯑꯝꯇ ꯆꯪꯉꯨꯁꯤꯔꯥ? ꯀꯔꯤꯕꯨ ꯂꯩꯖꯥꯠꯅꯣ? ꯍꯣꯏꯗ, ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ? ꯎꯃꯪꯁꯦ ꯐꯠꯇꯕ ꯄꯥꯎꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯤ. ꯍꯦꯛꯇ ꯆꯪꯉꯒꯦꯗ. ꯑꯁꯨꯝꯅ ꯊꯣꯏꯗꯣ ꯆꯪꯂꯛꯏ. ꯁꯝꯕꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯍꯧꯕ ꯎꯏ. ꯁꯝꯕꯜ ꯑꯗꯨ ꯃꯈꯨꯠꯅ ꯁꯠꯇꯣꯛꯏ ꯑꯗꯨꯒ ꯃꯇꯥꯏꯗ ꯀꯥꯎꯊꯣꯛꯏ. ꯑꯗꯨꯒ ꯆꯪꯂꯛꯏ. ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯊꯣꯏꯗꯣ ꯁꯨꯝ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯥꯛꯏ. ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ, ꯌꯥꯝꯅ ꯆꯥꯎꯕꯃꯛꯁꯨ ꯅꯠꯇꯕ, ꯄꯤꯛꯄꯃꯛꯁꯨ ꯅꯠꯇꯕ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩ kaya ꯑꯃꯁꯨ ꯍꯧꯔꯝꯃꯤ. ꯏꯁꯤꯡ ꯑꯗꯨ ꯀꯌꯥꯗ ꯂꯨꯅ ꯐꯖꯈ꯭ꯔꯕꯅꯣ! ꯃꯗꯨ ꯎꯕꯗ ꯍꯦꯛꯇ ꯐꯝꯊꯔꯒ ꯃꯈꯣꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯊꯝꯂꯒ ꯁꯥꯟꯅꯔꯝꯃꯤ. ꯅꯣꯛꯂꯒ ꯃꯃꯤꯠꯀ ꯎꯏꯁꯤꯜꯂꯒ ꯁꯥꯟꯅꯔꯤ. ꯃꯣꯟꯗꯥ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ. ꯁꯣꯝꯗ ꯊꯣꯏꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯨ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯍꯥꯛ ꯊꯨꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯇꯥꯡꯅ ꯊꯝꯕ ꯁꯦꯡꯂꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯁ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯃꯥꯒꯨꯝꯅ ꯑꯁꯨꯝꯅ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯈ꯭ꯔꯅꯤꯗ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯖꯥꯠꯅꯣ ngasi khaktamak lakpa oigadoribra natragana hayengsu lakhigadra mana la oidaba oiradi mabu pahorasiya adubu aina pharaga namdana laurabadi mana aibu nungsiyu haiba sukya yagadaba mandi aduna aina magi thamoy yongna thajanaba hotnaraki mangonda hairaga yenglagi ngasi khakta thengnaraga haibadusu hekta phajadi aiko tanja amada khanki lin lairembi adunga ha nupi adu yeng thoingai hak nungaiba manganda tawdu amuk mamit adu khangpang pang thoraklaga hema aidi pungkau kau redana kuira oina hairamani ngainaramani thuna chatlagi hayengdi soidana iche ani du puraga phajaba mafam se yenghangi thoi wase hairaga thuna chatkhre mana chakhibudu lin lairemba aduna yengduna laihawi hayeng sulakani hai adudi hayeng oina hekta aina mabu nushi haibadu phundolaki aduga machedasu aina mabu nisaraki aina thamoi singna haijaragadi masu soidana yarakpa yai thoidu khonglei thuna lai somda mache ani dudi mangbolda matha sana pakhatna ngaiduna leiram numidang wairam tagadaba matam oisilaklabani haju phawba halakte kadaidanu mana pandana leiram duisiba matamnaga phattabasiga iche nangbu chatanaba phasana hayu yadraba ngangdo kedawrabanu khangdre halaktrise aikhoi ani amta yengusira aisu mabudi phana kanna chatanaba haikibani aduda mana chatkibani hanadi kuiri kari tawrabazan aikhoi ani oina chalurasiro hoije aduna phagadaba mali moi anina wa khanari ngai thoidi konthongda changlai ma ubada matina thoi nangbu kaisu tawdabro kaigino ngasaidagi chakhraga hojikta halaisibo ai kaisu tawdiye kemta warunu iche balana thoi matungdadi ai yaudana natomta chatpa yaroi ko pakhatabaga ngamde khulgi mami choiba nupa mayam siga aikhoi se nupi nang halakpa ngaibada aikhoi ani khayam wai khangbra nangna harauna khumla ido nangna phatanungda thoklabadi kanagi mangjabano thoi mache ani na yamna nusa thire haiba khangi iche ai laleba matungdadi noi ani yaudana ai kemta chatlaroi kaisum tawdi ai nga saido hai hekpa loiraga aina nakanda sum chatlubani aduga phajaba pukri ma leirami yam phajajani noini urdi ngaude jani aidi nga hak phamaga isingdu sanarubani aduga adu matamdo a yoraga leirami ado hayengdi punna chatluse noi ani da su yenghaningeba karamba mafamdano umangdabo leibrane icham chamba pukri wairamganida yam phajaba haibududi nangsu pawdam siliro chatnanaba jemala sidi nate haiba yam phajai haiba noi uraga khang hayeng punna chatluseba ngahaktang warisu kuiroiba chatlusiko matina aidi yawra roigeda noi ani oina chacharuru aine phise hayeng pigadabani piruno ayana ba hainageba hayeng chataba yaroi haisine aidi thoina haimanduna ya thoragle ngai haki matungda mala amadi thoina machegi damakta leirakpa fizol ado khudol tamlami maduda mache mati ado mamitagi mapi tarakhiba khanghaude ima pabungna aikhoibu hek thadoktuna chatkhiba mikup adudagi aina yamna wajaki karigumba mache aina manaw anigi maning thunghanba ngamdrabadi nongmadi aina inaw anina mache aibu thadoktuna chatkigadra idom naitom hinghaugadra khanki wajaki adubu aigi wakhal lalamde mala amadi thoina machebu konsinbirami aigi iche matidi khwaidagi tangba icheni imasuni pabungsuni thoina aigidi iche anina pumnamakni aidi nakhoi ani leibagi momonok chabani nakhoi ani yaudana ai ichilasida chakchakhom amata phawba huktuna jaba ngamlui noi anigi nushibana aina momonok charibani aigi nusibi iche ani
ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯁꯤ, ꯀꯥꯏꯅꯗꯕ ꯑꯣꯏꯁꯤꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯏꯅ ꯅꯝꯗꯅ ꯃꯆꯦ ꯑꯅꯤꯕꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯆꯦ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯐꯖꯈ꯭ꯔꯕ ꯃꯐꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯗꯔꯒ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦꯅ, ꯅꯣꯏꯅ ꯊꯥꯖꯗꯕꯤꯒ ꯁꯥꯔꯗꯅ꯫ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯜꯁꯤꯗ ꯂꯩꯔꯛꯄꯁꯦ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯇꯁꯦꯡꯅ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯅꯥꯜꯂꯤ, ꯌꯥꯝ ꯐꯖꯩ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯃ ꯎꯔꯤꯁꯦ ꯀꯔꯤꯕꯨ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯣ? ꯌꯦꯡꯉꯨꯁꯤ, ꯀꯩꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ ꯏꯆꯦ꯫ ꯏꯆꯦ ꯂꯥꯛꯑꯣ ꯆꯠꯂꯨꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯅꯅꯕ ꯍꯧꯒꯠꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯤꯟ ꯑꯃ, ꯂꯨꯍꯨꯞ ꯑꯃꯁꯨ ꯎꯞꯂꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯥꯈꯠꯄꯅ ꯅꯤꯛꯂꯝꯃꯤ꯫ ꯂꯤꯟꯅꯦ ꯏꯆꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯀꯤꯖꯩ ꯍꯥꯏꯕ ꯃꯆꯨꯁꯤꯒ꯫ ꯃꯇꯤꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯃꯁꯤꯁꯤꯕꯣ? ꯏꯍꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯍꯨꯝꯗꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯃꯂꯥꯅ ꯃꯅꯥꯛꯇꯒꯤ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯝꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯇꯤꯅ ꯈꯥꯝꯃꯤ꯫ ꯃꯂꯥ, ꯊꯣꯝꯒꯅꯨ, ꯃꯗꯨꯅ ꯍꯦꯟꯅ ꯂꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯊꯤꯕ ꯍꯦꯟꯒꯅꯤ꯫ ꯑꯉꯛꯄ ꯑꯃꯅ ꯀꯔꯤꯒꯤꯅꯣ ꯂꯤꯟ ꯑꯁꯤꯅ ꯃꯀꯣꯛꯇ ꯂꯨꯍꯨꯞ ꯑꯃ ꯎꯞꯂꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯟꯖꯥꯟꯅꯔꯤꯉꯩꯗ ꯂꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯤꯒꯅꯨ ꯀꯤꯒꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯣꯏ꯫ ꯅꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯑꯩꯒꯤ ꯁꯦꯡꯂꯕ ꯄꯨꯈ꯭ꯔꯤꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯩꯔꯥꯛ ꯑꯃꯃꯝ ꯂꯣꯏꯅ ꯄꯤꯗꯨꯅ ꯊꯥꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯥꯈꯠꯅ ꯌꯦꯡꯅꯩ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯐꯪꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯅ ꯄꯨꯔꯛꯄꯅꯤ, ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯆꯦ ꯃꯇꯤꯅ ꯅꯠꯇꯦ, ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯑꯁꯣꯛ ꯑꯄꯟ ꯀꯔꯤꯁꯨ ꯅꯪꯍꯟꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯃꯆꯦ ꯑꯩꯉꯣꯟꯗ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯅꯍꯥꯛꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯑꯩꯅ ꯍꯔꯥꯎꯅ ꯌꯥꯖꯒꯦ꯫ ꯃꯂꯥꯁꯨ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯜꯂꯨ꯫ ꯃꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯁꯨ ꯑꯁꯣꯛ ꯑꯄꯜ ꯅꯪꯂꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ꯫ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯏ꯫ ꯍꯦꯛꯇ ꯌꯥꯊꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯂꯤꯟ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯔꯝꯅ ꯄꯤꯊꯣꯛꯀꯅꯤ ꯑꯃꯗꯤ ꯊꯣꯏꯁꯨ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯁꯤ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯣꯏ ꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯌꯥꯊꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯐꯔꯦ ꯂꯤꯟ ꯂꯥꯏꯔꯦꯝꯕ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ꯫ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯃꯤꯡ ꯊꯣꯏ ꯀꯧꯏ꯫ ꯐꯔꯦ, ꯅꯪꯅ ꯍꯔꯥꯎꯅ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯦ ꯑꯅꯤꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ, ꯑꯩꯒꯤ ꯁꯦꯡꯂꯕ ꯌꯨꯝ ꯑꯁꯤꯗ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯋꯥꯗꯨꯗ ꯊꯣꯏꯅ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯜ ꯂꯥꯡꯒꯅꯤ꯫ ꯊꯣꯏ ꯃꯆꯦꯁꯤꯡꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯅꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯆꯦ ꯃꯇꯤꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯂꯥꯏꯔꯦꯝꯕ, ꯌꯥꯔꯒꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯌꯨꯝꯗ ꯊꯝꯖꯈꯤꯒꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯆꯥꯃꯤꯟꯅꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨ꯫ ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯄꯤꯔꯒꯦ꯫ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯃꯤ ꯊꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯊꯥꯔꯛꯎ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯔꯒ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯑꯗꯨꯅ ꯅꯁꯥꯅ ꯋꯥꯈꯜ ꯇꯧ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯥꯛꯄꯤꯔꯔꯣꯏ, ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯥꯏꯔꯦꯝꯕꯗꯨꯅ ꯍꯥꯏꯖꯤꯟꯕꯅꯤ, ꯃꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯁꯨꯈꯟ ꯈꯟꯗꯦ꯫
ꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯆꯦꯟꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯤꯍꯜꯂꯤꯕꯅꯤ꯫ ꯊꯣꯏꯅ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯑꯩꯅ ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯉꯥꯛꯆꯒꯦ꯫ ꯅꯪꯅ ꯃꯤ ꯊꯥꯔꯛꯄ ꯉꯥꯏꯖꯔꯝꯒꯦ, ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯑꯣ, ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯀꯥꯏꯍꯟꯖꯔꯣꯏ꯫ ꯐꯔꯦ, ꯅꯈꯣꯏꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯁꯦꯡꯅ ꯊꯥꯖꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯈꯣꯏ ꯍꯟꯈ꯭ꯔꯣ, ꯑꯩꯅ ꯁꯣꯏꯗꯅ ꯃꯤ ꯊꯥꯔꯛꯑꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯆꯦ ꯑꯍꯜ ꯃꯊꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯁꯤꯔꯥ ꯊꯣꯛꯑꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯃꯂꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯗꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕꯤ ꯃꯆꯦ ꯑꯅꯤꯒ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯁꯨꯝ ꯄꯨꯡ 2 ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯌꯦꯡꯅꯩ꯫ ꯏꯆꯦꯒꯤ ꯊꯣꯏ, ꯅꯪ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯏꯆꯦꯗꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥꯗ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯃꯂꯥꯅ ꯏꯆꯦ, ꯊꯣꯏ ꯄꯨꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤꯕ꯫ ꯑꯩ ꯊꯣꯏꯕꯨ ꯂꯤꯟ ꯑꯗꯨꯗ ꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯇꯝꯊꯤꯈ꯭ꯔꯕ ꯃꯤꯅ ꯀꯤꯅꯕ ꯂꯤꯟ ꯑꯗꯨꯗ ꯀꯔꯝꯅ ꯃꯥꯕꯨ ꯄꯤꯒꯅꯤ? ꯊꯣꯏꯅ ꯏꯆꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯔꯥꯜ ꯌꯥꯖꯔꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯕꯗꯤ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯅꯝꯐꯨꯗ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯒꯅꯤ ꯍꯥꯏꯗꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯌꯥꯏ꯫ ꯃꯇꯝ ꯈꯔ ꯑꯩꯍꯥꯛ ꯃꯥꯒ ꯂꯩꯔꯨꯔꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯂꯒ ꯑꯩ ꯊꯨꯅ ꯅꯥꯟꯊꯣꯔꯛꯅꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯃꯂꯥꯅ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ? ꯅꯪꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯒꯗꯤ ꯅꯥꯟꯊꯣꯛꯄ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯊꯣꯏ, ꯑꯩꯈꯣꯏ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯔꯁꯤ, ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯆꯦ, ꯅꯅꯥꯎ ꯄꯥꯝꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯕꯗꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯆꯦꯜꯂꯛꯀꯦ꯫ ꯃꯂꯥꯅ ꯃꯆꯦ ꯃꯇꯤꯗ ꯌꯦꯡꯂꯒ ꯏꯆꯦ, ꯋꯥꯐꯝꯁꯦ ꯈꯨꯟꯖꯥꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯅꯤꯔꯁꯤꯔꯥ? ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯄ ꯑꯩ ꯄꯥꯝꯃꯤ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ, ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯕꯛ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯊꯋꯥꯏ ꯊꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤꯒꯅꯤ꯫ ꯃꯤꯒꯤꯁꯨ ꯃꯆꯥꯁꯤꯡ, ꯃꯄꯨꯔꯣꯏꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯔꯤꯕ ꯉꯥꯛꯇ꯫ ꯑꯩꯈꯣꯏꯒꯤ ꯈꯛꯇ ꯈꯜꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯤꯟ ꯑꯗꯨꯅ ꯑꯩꯕꯨ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯏꯅꯥꯎꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯂꯝꯕ ꯌꯥꯕꯅꯤ꯫ ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯄꯥꯝꯕꯩ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏ ꯃꯆꯦ ꯑꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯏꯆꯦ ꯑꯅꯤ, ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯤꯟ ꯑꯣꯏꯖꯔꯒꯁꯨ ꯋꯥꯉꯥꯡ ꯌꯥꯝꯅ ꯇꯞꯄꯤ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯒꯦ꯫ ꯅꯅꯥꯎ ꯑꯩꯕꯨ ꯍꯜꯂꯛꯄ ꯑꯣꯏꯅ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯣꯏꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯐꯔꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ꯫ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯊꯣꯛꯑꯁꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯁꯦ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯏꯆꯦ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯑꯒ ꯂꯩꯅꯤꯡꯉꯤ꯫ ꯊꯣꯏꯅ ꯃꯆꯦ ꯑꯅꯤꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯆꯥꯕꯁꯨ ꯏꯌꯥ ꯌꯥꯅꯗꯦ꯫ ꯀꯞꯄꯁꯨ ꯍꯦꯛ ꯉꯝꯗꯦ, ꯐꯥꯖꯤꯟꯖꯩ꯫ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯋꯥꯈꯜ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯗꯦ꯫ ꯊꯣꯏꯗꯨ ꯅꯥꯟꯊꯣꯛꯐꯝꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯩ ꯏꯆꯦ ꯑꯅꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯊꯥꯡꯖꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯅꯤꯅ ꯃꯄꯣꯛꯁꯤꯃꯒꯤ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯦꯟꯈ꯭ꯔꯒꯦ꯫ ꯏꯆꯦ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯂꯩꯊꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯆꯦ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯊꯣꯏꯅ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯦ ꯑꯅꯤ ꯍꯧꯒꯠꯄꯤꯔꯦꯗꯅ, ꯑꯩꯅ ꯆꯥꯒ ꯂꯣꯟꯕ ꯂꯣꯏꯔꯤ, ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ꯫ ꯃꯆꯦ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥ ꯊꯛꯄ ꯂꯥꯛꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤꯈꯛꯁꯨ ꯂꯥꯛꯏ꯫ ꯍꯩꯃꯥ, ꯅꯣꯏ ꯑꯍꯨꯝ ꯆꯥ ꯊꯛꯑꯝꯃꯤꯔꯣ? ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ? ꯍꯣ, ꯍꯩ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯔꯤꯕ꯭ꯔꯣ ꯍꯩꯕꯣ? ꯏꯟꯗꯣꯝꯆꯥ, ꯍꯩꯗꯤ ꯂꯩꯇ꯭ꯔꯦꯕꯣ? ꯐꯔꯦ, ꯑꯗꯨꯗꯤ
ꯍꯣꯔꯦꯟꯗꯤ ꯍꯦꯛꯄ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯂꯥ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯏꯟꯗꯣꯝꯆꯥ, ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯠꯂꯔꯣꯏ, ꯍꯛꯆꯥꯡꯁꯨ ꯀꯌꯥ ꯉꯝꯗꯕ꯫ ꯊꯣꯏꯒꯤ ꯃꯆꯦ ꯃꯥꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯛꯆꯥꯡꯅꯁꯨ ꯃꯔꯨꯅꯤ, ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯏꯅꯦ ꯁꯈꯤꯗ ꯍꯪꯉꯨꯈꯤꯒꯦ꯫ ꯃꯧ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯍꯣꯔꯦꯟꯗꯤ ꯈꯨꯜ ꯄꯨꯝꯕ ꯑꯝꯇ ꯀꯣꯏꯕ ꯆꯠꯂꯨꯁꯤꯕ? ꯃꯆꯦ ꯑꯅꯤꯗꯨ ꯋꯥꯗꯤ ꯉꯥꯡꯗꯦ, ꯍꯥꯏꯐꯦꯠꯄꯨꯗꯤ ꯃꯆꯤꯟꯗ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ, ꯄꯨꯟꯅ ꯆꯠꯁꯦꯕ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯨꯜꯗ ꯀꯣꯏꯕ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯗ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯂꯣꯟꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ, ꯂꯛꯅꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯣꯏꯕ, ꯅꯪꯁꯦ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯍꯤꯅ 19 ꯁꯨꯔꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯀꯣꯏꯗ꯭ꯔꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯂꯨꯍꯣꯡꯅꯈ꯭ꯔꯦ, ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯊꯣꯏꯕꯅ, ꯏꯀꯥꯏꯕꯕꯨꯗꯤ ꯈꯪꯉꯤꯗ, ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯉꯥꯏꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯕ, ꯑꯗꯨꯗ ꯃꯥꯅꯗꯤ ꯈꯪꯁꯤꯟꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯊꯣꯝꯕꯅ, ꯄꯪꯉꯤꯍꯦ, ꯀꯣꯛ ꯐꯥꯔꯒ ꯂꯧꯕ ꯌꯥꯕꯗꯨꯕꯨ꯫ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯈꯪꯗꯦꯗ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ? ꯃꯁꯛꯅ ꯏꯐ ꯐꯖꯔꯤꯕ, ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅꯗ ꯑꯗꯨꯝ ꯂꯩꯅꯤ꯫ ꯈꯪꯁꯤꯟꯅꯗꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯁꯛ ꯊꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯔꯦꯗꯣ꯫ ꯈꯪꯁꯤꯟꯅꯗꯕ ꯌꯥꯕ꯭ꯔꯣ? ꯄꯥꯈꯪ ꯅꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯗꯕꯨ, ꯅꯨꯡꯁꯤꯔꯗꯕꯨ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯐꯥꯕꯤꯅꯤ꯫ ꯅꯪꯒꯤꯗꯣ ꯐꯥꯕꯗꯅꯦ, ꯑꯩꯒꯤꯁꯨ ꯑꯃꯅ ꯐꯧꯅꯕ, ꯃꯆꯤꯟ ꯃꯅꯥꯎꯔ ꯀꯩꯅꯣ? ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯍꯌꯦꯡ ꯆꯥꯛꯀꯧꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯔꯗꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅꯁꯨ ꯊꯝꯕꯤꯔꯅꯤꯗꯅ꯫ ꯁꯛꯁꯨ ꯑꯗꯨꯝ ꯅꯥꯞꯄꯤꯗꯣ꯫ ꯈꯪꯗꯦꯗ, ꯅꯨꯄꯤ ꯑꯇꯩꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯕꯁꯨ ꯑꯩꯗꯤꯅꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕ, ꯃꯥ ꯈꯛꯇ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩ꯫ ꯀꯣꯛꯀ ꯆꯥꯏꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏꯗꯕꯅꯤ, ꯇꯛꯁꯤꯟꯕ ꯍꯧꯔꯗꯕꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯥꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯄꯛꯇꯕ ꯅꯨꯄꯥ ꯑꯅꯤ, ꯅꯣꯏ ꯌꯥꯝ ꯊꯨꯅꯅꯦ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯣ꯫ ꯅꯣꯏ ꯋꯥꯔꯤꯗꯣ ꯌꯥꯝ ꯋꯥꯔꯦ, ꯑꯁ꯭ꯋꯥꯏꯗ ꯁꯥꯔꯨꯔꯣ꯫ ꯀꯩꯅꯣꯗ ꯃꯥꯂꯥ ꯅꯪꯁꯨ, ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕꯤꯔꯣ? ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤꯕꯨ ꯌꯥꯗꯕ? ꯅꯝꯗꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯊꯣꯏꯕꯅ, ꯑꯗꯨꯅꯤ ꯊꯣꯝꯕ, ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯍꯦꯛꯇ ꯃꯤꯁꯦ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯃꯟꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯕ ꯇꯥꯔꯦꯗ꯫ ꯃꯇꯤꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯍꯩꯇꯦ, ꯃꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯆꯤꯡꯂꯦꯝꯅ ꯋꯥ ꯉꯥꯡꯉꯤ꯫ ꯈꯨꯜꯒꯤ ꯏꯕꯨꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯀꯥ ꯍꯦꯟꯕ ꯋꯥꯈꯜꯁꯨ ꯈꯟꯕꯤꯒꯅꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯊꯣꯏꯕꯅ, ꯀꯩꯒꯤꯅꯣ ꯃꯇꯤ? ꯅꯨꯡꯁꯤꯕꯗꯕꯨ ꯀꯔꯤꯒꯤ ꯈꯨꯜ ꯈꯥꯏꯅꯗꯣꯏꯅꯣ? ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ, ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯕꯤꯗꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯗꯗꯤ ꯍꯥꯏꯔꯛꯎ, ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯖꯔꯒꯦ꯫ ꯏꯆꯦ, ꯃꯐꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏꯁꯤ, ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯛꯏ꯫ ꯆꯠꯅ ꯆꯠꯅ ꯊꯣꯏꯗꯨ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯤꯟꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯊꯣꯛꯂꯒꯗꯤ ꯏꯆꯦ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯐꯪꯂꯔꯣꯏꯗꯣ꯫ ꯑꯗꯨꯅ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯆꯦ ꯑꯅꯤꯁꯦ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯄꯟꯊꯨꯡꯐꯝ ꯑꯃꯠꯇ ꯁꯦꯝꯍꯧꯗ꯭ꯔꯕꯗꯤ ꯐꯤꯕꯝ ꯆꯥꯔꯔꯣꯏ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ, ꯑꯗꯨꯒ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯦ꯫ ꯃꯆꯦ ꯑꯅꯤꯁꯨ ꯋꯥꯒ ꯀꯌా ꯉꯥꯡꯗꯦ, ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯊꯣꯏꯅ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯆꯤ ꯂꯦꯡꯅꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯦ ꯑꯅꯤꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯕꯨ ꯎꯒꯗꯕ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯍꯤꯛꯇꯣꯛꯄ ꯌꯥꯗ꯭ꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯅꯤ ꯈꯪꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯦ, ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯆꯦ ꯑꯍꯜꯅ, ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯣꯏꯒꯦ꯫ ꯏꯆꯦ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯅꯔꯦ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯈ꯭ꯔꯦ꯫
ꯌꯥꯝ ꯊꯥꯖꯗꯅ ꯂꯤꯟ 6 ꯈꯛ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯈꯪꯂꯤ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯆꯠꯂꯁꯤꯗꯣ ꯊꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯐꯒꯅꯤ ꯑꯩ ꯏꯆꯦ ꯑꯅꯤꯗ ꯑꯃꯨꯛꯇ ꯀꯥꯏꯅ ꯋꯥꯍꯩ ꯍꯥꯏꯖꯔꯝꯈꯤꯒꯦ ꯊꯣꯏ ꯃꯆꯦ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯋꯥꯁꯛꯄꯤꯌꯨ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯃꯆꯦ ꯑꯅꯤꯃꯛ ꯃꯀꯣꯛ ꯅꯣꯝꯃꯤ ꯌꯥꯒꯅꯤ ꯍꯥꯏ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯌꯥꯒꯅꯤ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯕ ꯐꯪꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯦ ꯑꯅꯤꯅ ꯋꯥꯕ ꯇꯧꯕꯤꯒꯅꯨ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ 5ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯨꯍꯣꯡ ꯑꯗꯨꯒ ꯑꯃ ꯑꯃꯨꯛ ꯊꯥ 6 ꯀꯥꯜꯂꯒ ꯂꯨꯍꯣꯡ ꯍꯔꯥꯎꯅ ꯏꯆꯦ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯖꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯅꯣꯡꯃꯗꯤ ꯑꯩ ꯍꯜꯂꯛꯈꯤꯒꯅꯤ ꯅꯈꯣꯏꯕꯨ ꯊꯤꯔꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯅꯤꯌꯦ ꯏꯆꯦ ꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯆꯦ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯔꯣꯏꯕ ꯋꯥꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯊꯣꯏ ꯅꯪꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯅꯪꯅ ꯍꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯔꯝꯒꯦ ꯊꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯦ ꯑꯅꯤꯗ ꯀꯣꯟꯁꯤꯜꯂꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯑꯁꯨꯝꯅ ꯊꯣꯏ ꯂꯤꯟ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯎꯃꯪ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯨꯡꯂꯔꯤ ꯍꯧꯖꯤꯛꯇꯤ ꯆꯪꯅꯅꯕ ꯇꯧꯔꯁꯤꯗꯣ ꯊꯣꯏ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯅ ꯆꯣꯡꯊꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯀꯔꯝꯅ ꯁꯣꯔꯁꯨ ꯍꯣꯟꯒꯗꯧꯔꯤꯕꯅꯣ ꯂꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯈꯠꯀꯅꯨꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕ ꯈꯪꯏ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯗꯣ ꯌꯥꯝ ꯐꯕꯅꯤ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯅꯅꯕ ꯇꯧꯔꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯈꯣꯏꯗꯤ ꯂꯤꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯗꯨꯅ ꯆꯪꯂꯛꯀꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕꯅꯤꯅ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯊꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯥꯏꯌꯨ ꯑꯩꯍꯥꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯄꯨꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯄꯤꯔꯛꯀꯅꯤ ꯊꯣꯏ ꯉꯛꯇꯤ ꯉꯛꯏ ꯑꯗꯨꯕꯨ ꯊꯥꯖꯕ ꯇꯥꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯨ ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯂꯤꯟꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯆꯪꯈ꯭ꯔꯤ ꯊꯣꯏꯁꯨ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯅ ꯅꯤꯛꯅ ꯄꯥꯈꯠꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯍꯥꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯕꯨ ꯃꯥꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯄꯨꯕꯤꯌꯨ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄ ꯃꯉꯥꯜ ꯑꯃ ꯁꯨꯝ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯏꯅ ꯀꯨꯝꯊꯅꯕ ꯀꯩꯔꯥꯛ ꯑꯃꯁꯨ ꯊꯥꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯏ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯀꯔꯤ ꯃꯇꯧ ꯊꯣꯏ ꯀꯩꯔꯥꯛ ꯑꯗꯨꯕꯨ ꯀꯨꯝꯊꯔꯛꯏ ꯊꯣꯡꯖꯥꯎ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯎꯏ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯄ ꯎꯏ ꯃꯥꯁꯨ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯉꯛꯄꯅꯤ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯤꯟ ꯃꯥꯒꯤ ꯃꯅꯥꯏꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯖꯥꯠꯂꯥ ꯊꯣꯏꯗꯨ ꯈꯟꯖꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯏ ꯃꯥꯅ ꯍꯦꯛ ꯅꯛꯁꯤꯜꯂꯛꯄꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯆꯪꯕꯤꯔꯣ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯁꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕ ꯂꯤꯟ 6 ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯆꯪꯂꯛꯂꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅꯗꯤ ꯈꯪꯂꯝꯂꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯉꯁꯥꯏ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕ ꯂꯤꯟ ꯑꯗꯨꯅꯤ ꯋꯥꯗꯨꯗ ꯊꯣꯏ ꯉꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯕꯤꯔꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯂꯦ ꯊꯣꯏ ꯆꯪꯂꯛꯏ ꯈꯔ ꯂꯥꯞꯅ ꯅꯨꯄꯥ ꯑꯃꯈꯛ ꯂꯦꯞꯄ ꯎꯏ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯅꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯃꯥꯁꯨ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯏ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯂꯒ ꯑꯣꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯩꯒꯤ ꯅꯨꯄꯤ ꯅꯍꯥꯛ ꯌꯧꯔꯛꯂꯦꯗꯅ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯍꯥꯛꯄꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯛꯈꯤꯕ ꯂꯤꯟ ꯂꯥꯏꯔꯦꯝꯕ ꯑꯗꯨꯔꯥ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯗꯤ ꯂꯤꯟ ꯂꯥꯏꯔꯦꯝꯕꯅꯤ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯃ ꯂꯩ
ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯅꯤꯃꯛꯅꯤ ꯃꯤꯁꯨ ꯑꯣꯟꯕ ꯉꯝꯃꯤ ꯂꯤꯟꯁꯨ ꯑꯣꯟꯕ ꯉꯝꯃꯤ ꯊꯣꯏ ꯉꯥꯏꯍꯥꯛ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯨꯔꯤ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯖꯥꯠꯅꯤ ꯃꯁꯤꯒꯤ ꯂꯤꯟ ꯂꯥꯏꯔꯦꯝꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯇꯝꯊꯤꯕꯁꯨ ꯃꯥꯟꯗꯦ ꯊꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯔꯛꯏ ꯊꯣꯏꯁꯨ ꯃꯤꯍꯨꯟ ꯆꯣꯡꯅ ꯆꯣꯡꯅ ꯑꯗꯨꯝ ꯆꯠꯂꯤ ꯄꯣꯏꯔꯩꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯐꯖꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯄꯨꯕꯤꯔꯝꯃꯤ ꯊꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯤꯡꯊꯤꯔꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯣꯏꯔꯩꯅ ꯊꯣꯏꯗ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤ ꯄꯣꯏꯔꯩꯅ ꯂꯩ ꯑꯃ ꯍꯦꯛꯂꯒ ꯃꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯩ ꯔꯥ ꯍꯧꯕ ꯃꯐꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯍꯩ ꯑꯃ ꯍꯦꯛꯇꯨꯅ ꯊꯣꯏ ꯆꯥꯔꯝꯃꯤ ꯍꯥꯎꯏꯅꯦ ꯍꯩ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯅ ꯁꯦꯟꯅꯔꯤꯅꯣ ꯌꯥꯝꯅꯁꯨ ꯌꯥꯝꯃꯤ ꯃꯐꯝꯁꯦ ꯃꯤ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤꯕꯣ ꯁꯤꯗꯤ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯄꯥꯝꯕꯤꯁꯤꯡꯕꯨꯗꯤ ꯃꯁꯥꯒꯤ ꯍꯧꯖꯕꯅꯤ ꯏꯁꯤꯡꯗꯤ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯅ ꯆꯥꯏꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯗꯕꯅꯤ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤ ꯅꯪꯅ ꯀꯔꯝꯅ ꯆꯥꯏꯒꯅꯤ ꯅꯍꯥꯛ ꯋꯥꯒꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ ꯊꯣꯏ ꯅꯣꯛꯂꯒ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯃꯤꯅ ꯈꯪꯗꯕ ꯑꯔꯣꯠꯄ ꯊꯕꯛ ꯑꯃꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯕ ꯄꯤꯈ꯭ꯔꯕꯅꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯂꯤꯟ ꯑꯣꯟꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯀꯤꯔꯨꯔꯤ ꯑꯩꯒꯤ ꯏꯆꯦ ꯑꯅꯤ ꯐꯥꯎꯕ ꯑꯩꯒꯤ ꯈꯟꯕꯗ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯀꯞꯄꯗ ꯂꯣꯏꯔꯤ ꯑꯩꯗꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯈꯣꯏꯗꯥꯖꯈꯤ ꯅꯪꯕꯨ ꯂꯨꯅ ꯇꯧꯅꯤꯡꯈꯤ ꯑꯃꯗꯤ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕ ꯑꯀꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯍꯥꯏꯖꯤꯟꯕ ꯉꯥꯛꯇꯅꯤ ꯅꯍꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯜꯂꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯪꯕꯨ ꯀꯤꯍꯟꯕꯅꯤ ꯅꯪꯅ ꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪꯕꯨ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄ ꯉꯥꯏꯖꯔꯤꯕꯅꯤ ꯑꯃꯨꯛꯁꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯍꯦꯛꯇꯣꯛꯂꯒ ꯆꯦꯟꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯖꯩ ꯅꯪꯕꯨ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯦ ꯌꯦꯛꯇꯨꯅ ꯄꯣꯊꯥꯖꯔꯤꯕꯅꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯅ ꯄꯥꯎꯁꯦ ꯇꯥꯔꯒꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯆꯠꯄꯒꯤ ꯃꯇꯝ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯗ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩ ꯍꯥꯏꯕꯗꯣ ꯇꯝꯅꯤꯡꯉꯤ ꯃꯈꯣꯏꯒꯤ ꯆꯤꯡꯅꯕ ꯑꯗꯣ ꯀꯣꯛꯍꯟꯅꯤꯡꯉꯤ ꯃꯗꯨꯃꯗꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯨꯄꯤ ꯍꯣꯏ ꯅꯪꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯠꯄ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯆꯍꯤ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯆꯦ ꯑꯅꯤꯗꯣ ꯋꯥꯗꯅꯕꯗꯤ ꯑꯩꯅ ꯁꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯐꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯌꯥꯔꯕꯗꯤ ꯑꯩꯅ ꯊꯥ 5.5 ꯑꯗꯨꯋꯥꯏꯗ ꯁꯣꯏꯗꯅ ꯌꯥꯅꯅꯕ ꯁꯤꯜꯂꯛꯀꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩꯅ ꯍꯥꯏꯒꯅꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯏꯆꯦ ꯑꯅꯤꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯨ ꯎꯗ꯭ꯔꯤꯕꯅꯤ ꯅꯍꯥꯛꯄꯨ ꯀꯪꯐꯥꯜꯗ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯑꯄꯟꯕ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯀꯩꯁꯨ ꯊꯣꯛꯑꯣꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯒꯤ ꯍꯦꯟꯅ ꯑꯩꯍꯥꯛ ꯀꯪꯐꯥꯜꯗ ꯂꯩꯕ ꯌꯥꯗꯦ ꯅꯣꯡꯃ ꯍꯦꯜꯂꯕꯗꯤ ꯑꯩꯍꯥꯛ ꯁꯤꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯏꯗꯅꯕ ꯐꯖꯅ ꯍꯣꯠꯅꯔꯁꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯒꯨꯝꯅ ꯈꯜꯂꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯅꯩ ꯁꯣꯝꯗ ꯃꯆꯦ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯏꯆꯦ ꯊꯣꯏꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯀꯣ ꯇꯧꯔꯝꯃꯣꯏꯗ ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯂꯥꯛꯈꯤꯅꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯊꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯅꯤ ꯃꯥꯅ ꯋꯥꯁꯛꯑꯝꯃꯤꯗꯨꯗꯤ ꯑꯗꯨꯕꯨ ꯏꯆꯦ ꯏꯅꯥꯎ ꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯍꯔꯥꯎꯖꯅꯅꯕ ꯅꯍꯥꯛ ꯊꯥ 5 ꯍꯦꯛ ꯁꯨꯕꯒ ꯂꯨꯍꯣꯡꯉꯨꯀꯣ ꯃꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯂꯥꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯪꯅ ꯃꯐꯝ ꯑꯃ ꯆꯥꯔꯗꯤ ꯀꯌꯥꯗ ꯍꯔꯥꯎꯅꯤ ꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯅꯕ ꯑꯩ ꯈꯛꯀꯤꯁꯨ ꯑꯄꯥꯝꯕ ꯅꯠꯇꯦ ꯊꯣꯏꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤꯌꯦ ꯏꯆꯦ ꯃꯊꯤ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯉꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯣꯏ ꯂꯨꯍꯣꯡꯂꯝꯃꯤ
ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯍꯟꯗꯦ, ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯊꯕꯛꯇ ꯁꯨꯗꯨꯅ ꯆꯥꯎꯔꯛꯄꯅꯤꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ꯫ ꯄꯣꯏꯔꯩꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯗꯤ ꯑꯗꯨꯝ ꯊꯕꯛ ꯆꯠꯈꯤ꯫ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯒꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦꯗꯣ꯫ ꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯤꯟꯃꯟꯕꯅ ꯀꯩꯁꯨ ꯊꯣꯏꯅ ꯍꯥꯏꯖꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯍꯧꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯇꯤꯁꯨ ꯁꯣꯝꯗ ꯀꯔꯝꯕ ꯅꯨꯄꯥ ꯀꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯕꯨ ꯄꯥꯝꯖꯕꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯕ, ꯇꯨꯡ ꯐꯥꯎꯕꯒꯤ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯄꯥꯝꯃꯤ꯫ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯖꯕꯗꯤ ꯊꯣꯝꯕꯅꯤ, ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯧꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯍꯦꯛ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯥꯅ ꯅꯣꯡꯃꯇ ꯀꯔꯤꯃꯇ ꯍꯥꯏꯕꯤꯗꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯍꯟꯗꯛꯇ ꯑꯃꯨꯛꯇꯪ ꯍꯧꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯤꯗꯨ ꯂꯝꯕꯤꯗ ꯊꯣꯔꯛꯏ꯫ ꯊꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡꯈꯥꯏ ꯑꯃ ꯑꯅꯤ ꯌꯧꯔꯦ꯫ ꯊꯣꯝꯕ ꯂꯥꯛꯇꯤ ꯂꯥꯛꯂꯦ꯫ ꯊꯣꯝꯕꯁꯨ ꯍꯟꯗꯛꯇꯤ ꯃꯇꯤꯗ ꯇꯛꯁꯤꯜꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯨꯝ ꯅꯣꯟꯊꯔꯒ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯂꯨꯕꯒ ꯃꯇꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯃꯤꯆꯥꯟꯅꯕ ꯑꯗꯨꯗ ꯊꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯐꯠ ꯂꯩꯊꯣꯛꯏ꯫ ꯀꯔꯤꯅꯣ? ꯀꯔꯤ ꯃꯤꯠ ꯈꯨꯆꯥꯟꯅꯅꯣ? ꯀꯔꯤ ꯈꯨꯐꯖꯅꯣ? ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ, ꯑꯩꯗꯤ ꯉꯥꯎꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ? ꯃꯌꯨꯝ ꯇꯁꯦꯡꯅ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ ꯖꯥꯠꯂ ꯈꯪꯗꯦ꯫ ꯈꯪꯅꯤ ꯍꯟꯗꯛ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯛꯀꯦꯕ, ꯑꯗꯨꯒ ꯅꯝꯗꯅ ꯂꯧꯒꯦ꯫ ꯑꯩꯅ ꯑꯁꯨꯛ ꯆꯍꯤ ꯀꯌꯥꯅꯣ ꯅꯨꯡꯁꯤꯔꯛꯂꯒ ꯃꯤꯅ ꯑꯣꯏꯍꯟꯈꯤꯕ ꯄꯥꯝꯕꯩ꯫ ꯈꯪ, ꯊꯣꯝꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ꯫ ꯊꯣꯝꯕꯗ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯛꯏ꯫ ꯃꯇꯤꯁꯨ ꯁꯣꯝꯗ ꯇꯧꯐꯝ ꯈꯪꯗ ꯀꯧꯁꯤꯔ ꯀꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ꯫ ꯈꯜꯂꯤꯉꯩꯗ ꯊꯣꯝꯕꯅ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯈꯪꯏ꯫ ꯈꯪꯕ꯭ꯔꯥ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯂꯦꯞꯁꯤꯜꯂꯛꯑꯒ? ꯑꯩꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯈꯪꯍꯜꯂꯛꯀꯅꯤꯀꯣ꯫ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯇꯛꯈꯤꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯑꯩꯅꯅꯦ ꯐꯥꯕ ꯇꯥꯔꯦ, ꯅꯪ ꯁꯥꯎꯕ ꯌꯥꯗꯦ꯫ ꯃꯇꯤ ꯍꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯃꯗꯨꯗ ꯊꯣꯝꯕ ꯉꯛꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯋꯥꯒ ꯀꯩꯝꯇ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯅ? ꯅꯍꯥꯟꯈꯩꯗꯤ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯄꯗꯥꯏꯅꯦ, ꯉꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯈꯨꯝꯂꯛꯇ꯭ꯔꯤꯁꯤꯕꯨ ꯈꯨꯄꯥꯛ ꯑꯣꯏꯅ ꯆꯥꯗꯣꯏꯖꯥꯠꯂꯣ? ꯃꯇꯤꯁꯨ ꯏꯀꯥꯏꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯇꯟꯖꯥ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯊꯣꯝꯕ, ꯅꯪ ꯇꯁꯦꯡꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯩꯒꯤ ꯑꯗꯨꯝ ꯂꯦꯞꯄꯤꯕ ꯉꯝꯂꯗ꯭ꯔꯥ? ꯊꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯅ? ꯑꯩꯁꯨ ꯅꯨꯡꯁꯤꯕꯗꯣ ꯃꯁꯛ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯈꯠꯆꯕꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯔꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅꯤ꯫ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯗꯤ ꯉꯥꯡꯈꯤꯕ ꯋꯥꯗ ꯍꯣꯡꯗꯕ, ꯋꯥꯈꯜ ꯍꯣꯡꯗꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤ꯫ ꯊꯣꯝꯕ ꯉꯁꯤꯗꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ, ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯍꯔꯥꯎꯃꯟꯗꯅ ꯃꯁꯥꯗꯨ ꯋꯥꯒ ꯉꯥꯡꯕ ꯐꯖꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯖꯅ ꯈꯪꯗꯕꯒꯤꯅꯤ ꯃꯇꯤ꯫ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯊꯝꯒꯅꯤ꯫ ꯅꯪꯕु ꯑꯋꯥ ꯃꯩꯁꯥ ꯑꯃꯠꯇ ꯂꯥꯡꯍꯜꯂꯣꯏ ꯃꯇꯤ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯥ 5ꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯎ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ꯫ ꯊꯣꯝꯕ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯊꯥ 5 ꯍꯦꯛ ꯍꯧꯈꯤꯕꯒ ꯇꯥꯡ 1ꯗ ꯍꯦꯛꯇ ꯊꯥꯔꯛꯑꯒꯦ꯫ ꯃꯇꯤꯁꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯍꯣꯡꯗꯤ ꯍꯣꯡꯒꯅꯨꯀꯣ? ꯃꯇꯤ ꯃꯃꯣꯟ ꯅꯣꯛꯂꯝꯂꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯝ ꯃꯇꯝꯗꯤ ꯂꯦꯞꯇꯅ ꯍꯧꯈꯤ꯫ ꯊꯣꯏꯁꯨ ꯃꯆꯦ ꯑꯅꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯂꯦꯞꯇꯦ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯨꯡꯍꯟꯕꯤꯒꯗ꯭ꯔꯥ, ꯃꯆꯦ ꯑꯗꯨ ꯂꯨꯍꯣꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯣꯝꯗ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏ ꯂꯩꯇꯕꯒꯤ ꯈꯨꯜꯁꯤꯡꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯊꯣꯏ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗꯤ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯊꯝꯃꯤ꯫ ꯃꯤꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯇꯥꯁꯤꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯁꯨꯝ ꯆꯞ ꯆꯥꯅ ꯊꯥ 5 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯤꯔꯣꯜꯂꯛꯂꯤ꯫
ꯃꯆꯦꯅ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯉꯁꯤꯗꯤ ꯃꯆꯦ ꯃꯇꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯇ ꯂꯩꯇ ꯈꯔ ꯑꯗꯨꯝ ꯄꯤꯛꯅ ꯍꯣꯡꯉꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯦꯜ ꯄꯥꯏꯖꯔꯕꯁꯨ ꯃꯇꯤ ꯌꯥꯝꯅ ꯆꯝꯅ ꯍꯣꯡꯕ ꯄꯥꯝꯕꯒꯤ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯇꯧꯔꯤ꯫ ꯃꯤꯌꯥꯝꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏ ꯍꯪꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯂꯥ ꯃꯆꯦꯒ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯒꯗꯧꯔꯤ꯫ ꯏꯆꯦ ꯅꯨꯡꯁꯤꯕꯤ, ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯨ, ꯅꯨꯡꯉꯥꯏꯅ ꯏꯇꯩꯒ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯑꯩ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯗꯤ ꯅꯇꯣꯝꯇ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯏꯆꯦ ꯌꯥꯝꯅ ꯋꯥꯏ꯫ ꯅꯪ ꯇꯣꯏꯅ ꯏꯆꯦꯕꯨ ꯎꯅꯕ ꯂꯥꯛꯎꯀꯣ, ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯦ꯫ ꯍꯣꯏ ꯏꯆꯦ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯃꯂꯥ ꯃꯆꯦꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯤꯁꯨ ꯊꯣꯡꯕꯒꯤ ꯃꯀꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯊꯝꯕꯤꯔꯝꯃꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯆꯠꯅꯤꯡꯉꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯄꯨꯕꯤꯒꯅꯤ, ꯑꯩꯅ ꯍꯌꯦꯡꯃꯛ ꯅꯪꯅ ꯋꯥꯅ ꯑꯈꯪꯀꯟꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ꯫ ꯊꯣꯏ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯗꯣ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯇꯝꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯊꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯒ ꯂꯥꯛꯏ꯫ ꯊꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯏꯗꯨ ꯇꯞꯅ ꯆꯠꯄꯒ ꯉꯝꯂꯛꯇ꯭ꯔꯤ, ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯊꯣꯏ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯃꯆꯦ ꯃꯂꯥꯗꯨ ꯁꯤꯡ ꯍꯣꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯈꯣꯜ ꯂꯥꯎꯅ ꯀꯧꯔꯛꯏ꯫ ꯏꯆꯦ! ꯃꯂꯥ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯏ꯫ ꯃꯥꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯅ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯅꯥꯎꯅꯨꯄꯤꯅꯤ ꯈꯪꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏ! ꯏꯆꯦ, ꯑꯩ ꯍꯜꯂꯛꯏ, ꯑꯩ ꯍꯜꯂꯛꯏ ꯏꯆꯦ꯫ ꯏꯆꯦꯒꯤ ꯊꯣꯏ, ꯅꯪ ꯉꯥꯏꯕꯗ ꯏꯆꯦ ꯀꯌꯥꯝ ꯋꯥꯏ꯫ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯊꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯔꯥꯎꯅ ꯇꯝꯂꯤ꯫ ꯃꯂꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯕ ꯉꯝꯕꯗꯨꯗ ꯀꯩꯁꯨ ꯋꯥꯔꯨꯗ꯭ꯔꯦ꯫ ꯊꯣꯏ ꯃꯆꯦ ꯑꯍꯜꯗꯤ ꯎꯗꯦ꯫ ꯏꯆꯦ, ꯑꯩꯈꯣꯏ ꯆꯦꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥꯕꯨ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ? ꯊꯣꯏ, ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯅꯪꯅ ꯏꯆꯦꯗ ꯋꯥꯁꯛ ꯍꯟꯈꯤꯕꯗꯣ ꯊꯥ 5 ꯍꯦꯜꯂꯕꯅꯤꯅ ꯃꯍꯥꯛ ꯊꯣꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯋꯥꯗꯨꯗ ꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯆꯦ, ꯏꯆꯦ ꯃꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ, ꯂꯥꯛꯑꯣꯕ, ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯉꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯆꯦ ꯃꯇꯤꯁꯨ ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯋꯥꯏꯔꯝ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯉꯟꯇꯥꯅ ꯂꯧꯕꯨꯛꯇ ꯀꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ꯫ ꯃꯂꯥꯅ, ꯏꯆꯦ, ꯂꯥꯛꯏꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯌꯦꯡꯉꯨ꯫ ꯃꯇꯤ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯉꯛꯅ ꯍꯔꯥꯎꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯏꯆꯦꯒꯤ ꯊꯣꯏ, ꯅꯪꯕꯨ ꯑꯩꯒꯤ ꯊꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯆꯦ, ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯊꯣꯏꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯦ ꯌꯥꯝꯅ ꯐꯖꯩ꯫ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯕꯅꯤꯅ ꯍꯦꯟꯅꯁꯨ ꯄꯛꯆꯩ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯎꯖꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯦ ꯏꯆꯦ꯫ ꯅꯪꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ? ꯀꯅꯥꯒ ꯂꯥꯛꯀꯦ ꯅꯪꯕꯣ? ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯊꯣꯏ ꯑꯃꯗꯤ ꯃꯂꯥ ꯅꯣꯛꯂꯒ ꯃꯆꯦꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯑꯃꯗꯤ ꯄꯣꯏꯔꯩꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯦꯞꯄꯤ꯫ ꯃꯇꯤꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯤ꯫ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ, ꯊꯕꯛꯀ ꯀꯩꯝꯇ ꯁꯨꯍꯟꯗꯦ꯫ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ, ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯋꯥꯗꯨꯗ ꯃꯂꯥ ꯑꯃꯗꯤ ꯃꯇꯤꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯑꯉꯥꯡ ꯃꯃꯥ ꯑꯣꯏꯔꯗꯕꯅꯤꯅ ꯄꯥꯎꯇꯥꯛ ꯐꯖ ꯐꯖꯕꯁꯤꯡ ꯇꯝꯁꯤꯜꯂꯨ꯫ ꯍꯣꯏ, ꯑꯗꯣ ꯏꯆꯦ ꯃꯂꯥ, ꯃꯊꯪꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯇꯥꯔꯦꯀꯣ? ꯑꯗꯣ ꯅꯪꯅ ꯀꯅꯥꯒ ꯂꯨꯍꯣꯡꯗꯣꯏꯅꯣꯕ? ꯃꯂꯥꯅ, ꯑꯩꯒꯤ ꯋꯥꯕꯨ ꯈꯪꯗꯦꯗ, ꯑꯃ ꯍꯦꯛꯇꯗ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯑꯩꯕꯨ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯩꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯅꯝꯗꯅ ꯍꯦꯛꯇ ꯂꯨꯍꯣꯡꯁꯜꯂꯗꯕꯅꯤ꯫ ꯃꯇꯤꯅ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯅ꯫ ꯊꯣꯏ, ꯅꯆꯦ ꯃꯂꯥꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯑꯗꯨꯝ ꯐꯥꯖꯔꯅꯤ꯫ ꯃꯥꯒꯤꯗꯃꯛꯇꯗꯤꯅꯦ ꯋꯥꯐꯝ ꯊꯣꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ
ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯉꯁꯤꯗꯤ ꯍꯦꯟꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯤ ꯑꯗꯨ ꯆꯦꯠꯁꯤꯟꯅꯩ꯫ ꯍꯔꯥꯎꯅ ꯉꯁꯤꯗꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯅꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯄꯨꯈ꯭ꯔꯤꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯤꯅ ꯃꯄꯨꯔꯣꯏꯕ ꯊꯣꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ꯫ ꯃꯂꯥꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯪꯒꯥꯏꯗ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯍꯧꯁꯥꯒꯨꯝ ꯂꯩꯈꯤꯔꯝꯃꯤ꯫